ꯀ꯭ꯋꯥꯛ ꯃꯥꯏꯃꯣ, ꯅꯪꯁꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯃꯀꯣꯟꯁꯤꯗ ꯇꯨꯝꯃꯒ ꯑꯗꯨꯝ ꯂꯩꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯍꯧꯒꯠꯂꯣ ꯆꯠꯂꯣꯃꯤ, ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯊꯤꯔꯨꯁꯨꯋꯣ꯫ ꯍꯦꯔꯥ ꯀ꯭ꯋꯥꯛ ꯉꯧꯕꯤ, ꯍꯥꯏꯕ ꯌꯥꯔꯦꯅ ꯄꯪꯍꯥꯏꯗ ꯍꯥꯏꯒꯅꯨꯗ ꯅꯪꯁꯨ. ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯗ꯭ꯔꯤꯀꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯨꯝꯃ ꯂꯩꯔꯤꯁꯦ. ꯑꯩ ꯊꯕꯛ ꯊꯤꯕ ꯆꯠꯇꯕꯗꯤ ꯅꯠꯇꯦꯗꯅ, ꯑꯗꯨ ꯊꯕꯛ ꯊꯤꯔꯤꯕꯅꯦ. ꯑꯗꯨ ꯊꯕꯛꯇꯣ ꯐꯪꯗ꯭ꯔꯕꯗꯤ ꯑꯩ ꯀꯔꯤ ꯇꯧ ꯂꯩꯌꯣ ꯍꯥꯏꯕꯅꯣ? ꯃꯁꯥꯅ ꯇꯨꯝꯃ ꯂꯩꯇꯥꯕꯅꯤ. ꯎꯆꯦꯛ ꯄꯨꯝꯅꯃꯛꯅ ꯊꯕꯛ ꯂꯣꯏ ꯐꯪꯅꯔꯒ ꯅꯪꯅ ꯊꯕꯛ ꯐꯪꯗꯦ ꯍꯥꯏꯁꯤꯅ ꯀꯃꯥꯏꯅꯅꯣ? ꯅꯪ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯨꯝ ꯂꯩꯔꯗꯤꯕꯀꯣ, ꯑꯩ ꯏꯄꯥꯝꯗ ꯍꯟꯖꯈ꯭ꯔꯒꯦ. ꯏꯃꯥꯏ ꯃꯅꯥꯛꯇ ꯂꯩꯔꯨꯔꯒꯦꯀꯣ. ꯑꯣ ꯌꯥꯔꯁꯦ ꯌꯥꯔꯁꯦ. ꯅꯪꯒꯤ ꯏꯁꯧ ꯂꯥꯡꯕꯗꯣ ꯑꯃꯨꯛ ꯍꯧꯔꯛꯑꯅꯨ. ꯉꯁꯤꯒꯤ ꯅꯨꯃꯤꯠꯇꯅꯦ ꯑꯩ ꯊꯕꯛ ꯑꯃ ꯅꯠꯇ꯭ꯔ ꯑꯃ ꯑꯣꯏꯁꯨꯅꯦ ꯐꯪꯅꯕ ꯊꯤꯔꯛꯑꯒꯦ. ꯊꯕꯛ ꯐꯪꯗ꯭ꯔꯤꯐꯥꯎꯅꯦ ꯑꯩ ꯌꯨꯝꯁꯤꯗ ꯍꯜꯂꯛꯑꯔꯣꯏ ꯍꯥꯏꯁꯤꯅꯤ. ꯐꯥꯒꯤ ꯅꯠꯇꯦꯍꯦ ꯀ꯭ꯋꯥꯛ ꯃꯥꯏꯃꯨ. ꯉꯁꯤꯒꯤ ꯅꯨꯃꯤꯠꯇꯅꯦ ꯊꯕꯛ ꯑꯃꯇꯗꯤ ꯊꯤꯗꯕ ꯌꯥꯗꯦꯍꯦ. ꯀꯔꯤꯒꯨꯝꯕ ꯉꯁꯤꯒ ꯊꯕꯛꯀ ꯐꯪꯗ꯭ꯔꯕ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯃꯄꯥꯝꯗ ꯍꯟꯈꯤꯕꯗꯤ ꯁꯣꯏꯗ꯭ꯔꯦꯍꯦ. ꯑꯣ ꯑꯥꯗ ꯄꯨꯡꯗꯣꯟꯒꯤ ꯐꯥꯝ ꯑꯃꯗꯤ ꯂꯩꯔꯦꯍꯦ. ꯃꯁꯤꯒꯤ ꯐꯥꯝꯁꯦ ꯈꯨꯅꯨ ꯑꯃꯒꯤ ꯐꯥꯝꯅꯤ ꯍꯥꯏꯕꯅꯤ. ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯒ ꯃꯥꯒꯤ ꯄꯨꯡꯗꯣꯟꯒꯤ ꯐꯥꯝꯁꯤꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯒꯦ ꯍꯦꯛꯇ ꯍꯥꯏꯔ ꯂꯣꯏꯔꯦ. ꯀꯥꯟꯅꯗꯦ, ꯊꯤꯟꯊꯕ ꯇꯧꯗꯅꯅꯦ ꯃꯥꯒꯤ ꯃꯅꯥꯛꯇ ꯍꯦꯛꯇ ꯆꯪꯉꯨꯔꯒꯦ. ꯏꯇꯥꯎ ꯈꯨꯅꯨ, ꯑꯩꯒꯤ ꯃꯤꯡ ꯀ꯭ꯋꯥꯛ ꯃꯥꯏꯃꯨ ꯀꯧꯋꯦ. ꯑꯩꯁꯦ ꯊꯪꯅꯕ ꯎꯃꯪꯁꯤꯗꯒꯤ ꯂꯥꯛꯄꯅꯦ. ꯑꯣ, ꯀ꯭ꯋꯥꯛ ꯃꯥꯏꯃꯨ ꯀꯧꯋꯦꯕ. ꯑꯩ ꯃꯤꯡꯕꯨꯗꯤ ꯌꯥꯝ ꯇꯥꯖꯔꯦ. ꯍꯥꯏꯕꯤꯌꯨ, ꯄꯨꯡꯗꯣꯟ ꯂꯨꯄꯥ ꯀꯌꯥꯒꯤ ꯂꯧꯕꯤꯒꯗꯕꯅꯣ? ꯅꯠꯇꯦ ꯏꯇꯥꯎ ꯈꯨꯅꯨ, ꯑꯩ ꯄꯨꯡꯗꯣꯟ ꯂꯧꯕ ꯂꯥꯛꯄ ꯅꯠꯇꯦ. ꯑꯩꯈꯣꯏ ꯏꯇꯥꯎꯒꯤ ꯄꯨꯡꯗꯣꯟꯒꯤ ꯐꯥꯝꯁꯤꯗꯅꯦ ꯌꯥꯔꯒꯗꯤ ꯑꯩꯁꯦ ꯊꯕꯛ ꯁꯨꯕ ꯈꯤꯇ ꯌꯥꯎꯖꯒꯦ ꯍꯥꯏꯒꯦ ꯇꯧꯕꯅꯦ. ꯍꯧꯖꯤꯛꯀꯥꯟꯁꯦ ꯊꯕꯛ ꯁꯨꯐꯝ ꯅꯣꯡꯐꯝ ꯂꯩꯇꯗꯅ ꯌꯥꯝ ꯑꯋꯥꯐꯝꯗ ꯇꯥꯔꯦ. ꯏꯇꯥꯎ ꯈꯨꯅꯨꯅ ꯑꯩꯕꯨ ꯊꯕꯛ ꯈꯤꯇꯪ ꯄꯤꯕꯤꯌꯨꯕ. ꯍꯣꯏ, ꯑꯩꯒꯤ ꯐꯥꯔꯝꯗ ꯍꯧꯖꯤꯛꯄꯨꯗꯤ ꯊꯕꯛ ꯁꯨꯅꯕ ꯃꯤ ꯀꯅꯥꯝꯇ ꯂꯩꯇꯦ. ꯑꯗꯨ ꯅꯪꯕꯨ ꯄꯨꯡꯗꯣꯟꯒꯤ ꯐꯥꯔꯝꯁꯤꯒꯤ ꯃꯔꯝꯗ ꯀꯩ ꯈꯪꯒꯦ? ꯏꯇꯥꯎ ꯈꯨꯅꯨ, ꯄꯨꯡꯗꯣꯟ ꯐꯥꯝꯒꯤ ꯃꯔꯝꯗꯗꯤ ꯑꯩ ꯌꯥꯝ ꯈꯪꯉꯤ ꯀꯩꯅꯣ. ꯑꯃꯨꯟꯕ ꯄꯨꯡꯗꯣꯟ ꯍꯦꯛꯄ, ꯎꯅꯥ ꯑꯀꯪꯕ ꯊꯥꯗꯠꯄ, ꯏꯁꯤꯡ ꯋꯥꯠꯂꯀꯥꯟꯗ ꯏꯁꯤꯡ ꯆꯥꯏꯕ, ꯄꯨꯡꯗꯣꯟꯗ ꯇꯤꯟ ꯇꯥꯍꯟꯗꯕ, ꯂꯣꯏꯅ ꯍꯩ ꯀꯩꯅꯣ. ꯑꯣ ꯐꯔꯦ. ꯑꯩꯁꯨ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯤ ꯑꯃ ꯊꯤꯔꯝꯃꯤꯕꯅꯦ. ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯅꯪꯅꯅꯦ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯊꯕꯛꯄꯨ ꯇꯧꯔꯗꯤꯅꯦ, ꯅꯪꯅ ꯑꯩꯒꯤ ꯄꯨꯡꯗꯣꯟꯒꯤ ꯐꯥꯔꯝꯁꯤꯗ ꯂꯩꯕꯗꯅꯦ ꯀꯥꯟꯅꯕ ꯌꯥꯝꯅ ꯐꯪꯒꯅꯤ. ꯍꯣꯏ ꯏꯇꯥꯎ ꯈꯨꯅꯨ, ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ. ꯑꯗꯨꯗꯤ ꯑꯩ ꯊꯕꯛꯇꯣ ꯍꯌꯦꯡꯗꯒꯤ ꯁꯨꯕ ꯂꯥꯛꯆꯔꯒꯦ, ꯌꯥꯔꯅꯤꯅ? ꯍꯣꯏ ꯌꯥꯏ, ꯀꯩꯁꯨ ꯀꯥꯏꯗꯦ. ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯑꯗꯨꯝ ꯂꯥꯛꯑꯣ, ꯑꯗꯨꯒ ꯊꯕꯛ ꯁꯨꯕ ꯍꯧꯔꯣ. ꯑꯗꯣ ꯋꯥꯐꯝ ꯑꯝꯇꯪ ꯍꯥꯏꯖꯒꯦꯕ. ꯑꯩꯒꯤ ꯅꯨꯄꯤ ꯀ꯭ꯋꯥꯛ ꯑꯉꯧꯕꯤꯗꯣ ꯄꯨꯡꯗꯣꯟ ꯆꯥꯕ ꯌꯥꯝ ꯄꯥꯝꯕꯅꯦ. ꯌꯥꯔꯒꯗꯤ ꯄꯨꯡꯗꯣꯟ 2-3 ꯈꯛꯇ ꯄꯨꯖꯈꯤꯒꯦꯕ. ꯍꯣꯏ ꯌꯥꯏꯌꯦ, ꯄꯨꯑꯣ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ. ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯇꯥꯎ ꯈꯨꯅꯨ. ꯑꯗꯨꯗꯤ ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦ. ꯍꯌꯦꯡ ꯉꯟꯅ ꯂꯥꯛꯆꯔꯒꯦ. ꯍꯣꯏ, ꯆꯠꯂꯣ. ꯑꯉꯧꯕꯤ, ꯑꯩꯅ ꯉꯁꯥꯏ ꯊꯕꯛ ꯊꯤꯕ ꯆꯠꯂꯨꯕꯗ ꯅꯪꯒꯤꯗꯃꯛꯇ ꯑꯩꯅ ꯀꯩꯅꯣꯝ ꯄꯣꯔꯛꯑꯦ. ꯀꯩ ꯄꯣꯔꯛꯑꯝꯗꯧ ꯃꯥꯜꯂꯤ? ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯅꯪꯁꯦ ꯄꯨꯡꯗꯣꯟ ꯑꯃꯨꯟꯕ ꯑꯃ ꯄꯨꯔꯛꯑꯝꯗꯣꯏ ꯃꯥꯜꯂꯦ. ꯄꯨꯡꯗꯣꯟꯅ ꯃꯨꯜꯂꯛꯄꯒꯤ ꯃꯅꯝ ꯅꯨꯡꯁꯤꯕ ꯃꯅꯝꯗꯣ ꯑꯗꯨ ꯅꯝꯃꯛꯏꯀꯣ. ꯃꯥꯅꯦ, ꯄꯨꯡꯗꯣꯟꯒꯤ ꯃꯅꯝꯅꯦ ꯅꯪꯅ ꯅꯝꯃꯤꯗꯣ. ꯑꯩꯅ ꯉꯁꯥꯏꯅꯦ ꯊꯕꯛ ꯊꯤꯕ ꯆꯠꯄꯗ ꯏꯇꯥꯎ ꯈꯨꯅꯨꯒꯤ ꯄꯨꯡꯗꯣꯟꯒꯤ ꯐꯥꯔꯝꯗꯅꯦ ꯊꯕꯛ ꯐꯪꯉꯛꯑꯦ. ꯃꯉꯣꯟꯗꯒꯤ ꯂꯧꯔꯛꯄꯅꯦ ꯄꯨꯡꯗꯣꯟꯁꯤꯡꯁꯦ. ꯍꯌꯦꯡꯗꯒꯤꯅꯦ ꯃꯥꯒꯤ ꯄꯨꯡꯗꯣꯟꯒꯤ ꯐꯥꯔꯝꯗꯨꯗꯅꯦ ꯑꯩ ꯊꯕꯛ ꯁꯨꯕ ꯆꯠꯂꯅꯤꯌꯦ. ꯀ꯭ꯋꯥꯛ ꯃꯥꯏꯃꯨ, ꯃꯁꯤꯒꯤ ꯄꯨꯡꯗꯣꯟꯁꯤꯗꯤ ꯈꯨꯍꯥꯎ ꯑꯃ ꯇꯧꯏꯍꯦ. ꯅꯪ ꯍꯌꯦꯡꯒꯤ ꯃꯈꯥ ꯇꯥꯅ ꯑꯝꯇ ꯄꯨꯔꯛꯑꯔꯣꯏꯗ꯭ꯔꯣ? ꯉꯁꯤꯒꯤ ꯁꯨꯃꯥꯏꯅꯅꯦ ꯍꯌꯦꯡꯁꯨ ꯑꯩꯅ ꯊꯕꯛ ꯍꯜꯂꯛꯄ ꯀꯥꯟꯗꯅꯦ ꯑꯩꯒꯤ ꯀ꯭ꯋꯥꯛ ꯑꯉꯧꯕꯤꯒꯤ ꯄꯨꯡꯗꯣꯟ ꯈꯔ ꯌꯦꯞꯄꯒ ꯄꯣꯔꯛꯀꯦ ꯃꯥꯒꯤ ꯄꯨꯡꯗꯣꯟꯒꯤ ꯐꯥꯔꯝꯗꯨꯗꯒꯤ. ꯑꯣ, ꯀ꯭ꯋꯥꯛ ꯃꯥꯏꯃꯨ, ꯅꯪ ꯂꯥꯛꯑꯕ? ꯂꯥꯛꯑꯣ. ꯁꯦ, ꯃꯁꯤꯒꯤ ꯊꯨꯝꯃꯣꯛꯁꯦ ꯃꯁꯤꯗ ꯄꯨꯡꯗꯣꯟ ꯑꯃꯨꯟꯕꯈꯩ ꯂꯣꯏ ꯍꯦꯛꯑꯒꯅꯦ ꯃꯁꯤꯗ ꯍꯥꯞꯆꯤꯜꯂꯣ. ꯑꯩ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗ ꯍꯜꯂꯛꯀꯦ. ꯑꯩꯅ ꯍꯜꯂꯛꯄꯗ ꯑꯃꯨꯟꯕ ꯄꯨꯡꯗꯣꯟꯁꯤꯡꯗꯣ ꯃꯁꯤꯒꯤ ꯄꯣꯂꯥꯡꯁꯤꯗ ꯂꯣꯏꯅ ꯍꯥꯞꯆꯤꯟꯕ ꯂꯣꯏꯔꯝꯃꯨꯀꯣ.
ꯍꯣꯏ ꯍꯣꯏ ꯏꯇꯥꯎ ꯈꯨꯅꯨ ꯏꯇꯥꯎꯒꯤ ꯊꯕꯛꯇꯣ ꯆꯠꯊꯣꯛꯄꯤꯌꯨꯔꯣ ꯑꯩ ꯏꯇꯥꯎꯅ ꯁꯤꯟꯅꯔꯝꯕ ꯊꯕꯛ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯇꯧꯔꯝꯃꯒꯦ ꯐꯥꯔꯝꯁꯤꯗ ꯍꯧꯔꯤꯕ ꯄꯨꯡꯗꯣꯟ ꯃꯌꯥꯝꯁꯦ ꯃꯁꯤ ꯃꯌꯥꯝ ꯃꯔꯛꯇꯒꯤꯅꯦ ꯑꯃꯨꯟꯕ ꯈꯜꯂꯒ ꯏꯇꯥꯎꯅ ꯍꯜꯂꯛꯄ ꯅꯪꯅꯕꯅꯦ ꯊꯨꯝꯃꯣꯛꯁꯤꯗ ꯂꯣꯏꯅ ꯍꯥꯞꯄ ꯊꯅꯝꯃꯒꯦ ꯋꯥꯏ ꯁꯪꯉꯤꯍꯦ ꯃꯁꯤꯒꯤ ꯈꯨꯅꯨꯁꯤ ꯆꯠꯈꯤꯕꯁꯤꯗꯤ ꯃꯥ ꯆꯠꯈ꯭ꯔꯕꯅꯤꯅ ꯄꯨꯡꯗꯣꯟ ꯑꯃꯨꯟꯕ ꯃꯌꯥꯝꯗꯣ ꯍꯦꯛꯇ꯭ꯔꯤꯉꯩꯗ ꯑꯩꯅ ꯍꯥꯟꯅ ꯑꯃ ꯆꯥꯊꯣꯛꯈꯤꯒꯦ ꯄꯨꯡꯗꯣꯟ ꯑꯊꯨꯝꯕ ꯑꯍꯥꯎꯕꯁꯤꯡꯗꯣ ꯑꯩꯅ ꯄꯨꯛ ꯊꯟꯅꯕ ꯆꯥꯔ ꯃꯇꯨꯡꯗ ꯑꯔꯦꯝꯕꯁꯤꯡꯗꯣ ꯄꯣꯂꯥꯡꯁꯤꯗ ꯂꯣꯏ ꯍꯥꯞꯆꯤꯜꯂꯒꯦ ꯄꯨꯡꯗꯣꯟꯗꯤ ꯄꯣꯂꯥꯡꯗ ꯍꯥꯞꯆꯤꯟꯕ ꯂꯣꯏꯔꯦꯁꯦ ꯃꯗꯨꯒꯤ ꯈꯨꯅꯨꯗꯣ ꯂꯥꯛꯇꯣ ꯀꯌꯥꯝ ꯋꯥꯠꯂꯤꯖꯥꯠꯅꯣ ꯃꯥ ꯂꯥꯛꯄ꯭ꯔꯥꯅ ꯉꯥꯏꯍꯥꯛ ꯉꯥꯏꯕ ꯑꯗꯨꯅꯤ ꯊꯣꯡꯒꯥꯝ ꯁꯤꯂꯤꯀꯥ ꯁꯥꯟꯇꯤꯅꯧ ꯃꯣꯏꯔꯥꯡꯊꯦꯝ ꯖꯨꯄꯤꯇꯔ ꯇꯤꯑꯥꯏꯁ ꯗꯦꯕꯀꯦꯁꯣꯔ ꯀꯥꯅꯤꯀꯔ ꯈꯨꯔꯥꯏꯖꯝ ꯈꯨꯃꯨꯖꯝ ꯄꯣꯁꯄꯔ ꯑꯦꯁ ꯃꯅꯥꯎ ꯖꯨꯗꯣꯀꯥ ꯂꯤꯟꯁꯤ ꯂꯥꯏꯁꯝ ꯀꯦ ꯑꯉꯣꯝ ꯊꯣꯏꯕꯤ ꯈꯅꯥꯝꯁ ꯆꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯥꯔꯇꯨꯟꯒꯤ ꯋꯥꯔꯤ ꯑꯁꯦ ꯂꯦꯞꯇꯅ ꯄꯨꯊꯣꯛꯄ ꯉꯝꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯖꯤꯄꯦꯗ ꯂꯨꯄꯥ 5 ꯑꯣꯏꯔꯁꯨ ꯈꯔ ꯀꯥꯞꯄꯤꯔꯛꯎ ꯏꯆꯥ ꯃꯌꯥꯝꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯀ꯭ꯋꯥꯛꯃꯩꯃꯣ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ ꯃꯁꯤꯒꯤ ꯄꯨꯡꯗꯣꯟꯒꯤ ꯐꯥꯔꯝꯁꯤꯕꯨ ꯅꯪꯒꯤ ꯑꯣꯏꯔꯕ꯭ꯔꯣ ꯀꯔꯤꯅꯣꯗ ꯇꯦꯅꯋꯥ ꯉꯟꯇꯥꯅ ꯈꯠꯅꯕ ꯍꯧꯔꯛꯑꯅꯨꯗ ꯑꯩꯒꯤ ꯐꯥꯔꯝꯁꯤꯗ ꯆꯪꯉꯛꯑꯒꯕꯨ ꯐꯥꯔꯝꯁꯦ ꯑꯩꯒꯤꯔꯥꯅꯦ ꯑꯃꯨꯛꯇ ꯁꯥꯎꯕꯤꯒꯦꯅꯨ ꯀ꯭ꯋꯥꯛꯃꯩꯃꯣ ꯑꯩ ꯄꯨꯡꯗꯣꯟ ꯈꯔ ꯂꯧꯖꯒꯦ ꯇꯧꯕꯅꯦ ꯑꯩ ꯈꯪꯖꯍꯧꯗ꯭ꯔꯦ ꯐꯥꯔꯝꯁꯦ ꯅꯪꯒꯤꯅꯤ ꯍꯥꯏꯕ ꯑꯣ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯍꯥꯏꯔꯣ ꯄꯨꯡꯗꯣꯟ ꯂꯨꯄꯥ ꯀꯌꯥꯒꯤ ꯂꯧꯒꯦ ꯍꯥꯏꯕꯅꯣ ꯄꯨꯡꯗꯣꯟꯁꯦ ꯁꯨꯞꯅꯇꯒꯤ ꯑꯩ ꯂꯨꯄꯥ 100ꯒꯤ ꯂꯧꯖꯒꯦ ꯇꯧꯕꯅꯦ ꯍꯣ ꯌꯥꯅꯤ ꯌꯥꯅꯤ ꯑꯩ ꯇꯝꯃꯛꯀꯦ ꯑꯗꯣ ꯇꯦꯅꯋꯥ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯇꯨꯡ ꯇꯥꯅ ꯑꯩꯒꯤ ꯄꯨꯡꯗꯣꯟꯒꯤ ꯐꯥꯔꯝꯁꯤꯗꯒꯤ ꯄꯨꯡꯗꯣꯟ ꯂꯧꯅꯤꯡꯉꯒꯁꯨ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯑꯗꯨꯝ ꯂꯥꯛꯎꯀꯣ ꯑꯩ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯍꯣꯏ ꯍꯣꯏ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯧꯖꯤꯛ ꯂꯧꯔꯤꯕ ꯄꯨꯡꯗꯣꯟꯁꯦ ꯍꯥꯎꯔꯝꯃꯒꯗꯤ ꯑꯩ ꯑꯗꯨꯝ ꯃꯇꯨꯡ ꯇꯥꯅ ꯂꯧꯕ ꯂꯥꯛꯀꯦ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯄꯨꯡꯗꯣꯟ ꯆꯥꯕ ꯌꯥꯝ ꯄꯥꯝꯃꯦꯕ ꯃꯥꯅꯕꯨ ꯍꯥꯎꯏ ꯊꯨꯝꯃꯤꯕꯨ ꯍꯥꯏꯔꯕ ꯑꯩ ꯍꯌꯦꯡꯁꯨ ꯉꯁꯤꯒꯤ ꯃꯇꯝꯁꯤ ꯑꯗꯨꯝ ꯂꯥꯛꯀꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯒꯦꯀꯣ ꯏꯇꯥꯎ ꯈꯨꯅꯨꯋꯥ ꯅꯪ ꯍꯜꯂꯛꯑꯕꯣ ꯑꯣ ꯑꯩ ꯍꯜꯂꯛꯑꯦ ꯅꯪꯕꯨ ꯑꯩꯅ ꯁꯤꯟꯅꯔꯝꯕ ꯊꯕꯛ ꯃꯌꯥꯝꯗꯣ ꯂꯣꯏꯔꯕꯣ ꯑꯧ ꯂꯣꯏꯔꯦ ꯄꯨꯡꯗꯣꯟ ꯄꯥꯝꯕꯤꯁꯤꯡꯗꯒꯤꯅꯦ ꯑꯃꯨꯟꯕ ꯄꯨꯡꯗꯣꯟꯁꯤꯡꯗꯣ ꯂꯣꯏꯅ ꯍꯦꯛꯇꯣꯛꯑꯒꯅꯦ ꯑꯩꯅ ꯄꯣꯂꯥꯡꯁꯤꯗ ꯂꯣꯏ ꯍꯥꯞꯄꯕꯅꯦ ꯑꯗꯨꯗꯤ ꯊꯕꯛꯁꯨ ꯂꯣꯏꯔꯕꯅꯤꯅ ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦ ꯍꯣꯏ ꯆꯠꯂꯣ ꯆꯠꯂꯣ ꯑꯗꯨ ꯉꯥꯏꯈꯣꯅꯦ ꯀꯩꯅꯣ ꯅꯪꯒꯤ ꯅꯥꯀꯟꯗ ꯈꯥꯎ ꯑꯃ ꯂꯩꯔꯤꯗꯨꯕꯣ ꯑꯦꯔꯥ ꯏꯇꯥꯎ ꯁꯤꯒꯤ ꯈꯥꯎꯁꯤꯗꯤ ꯀꯩꯁꯨ ꯅꯠꯇꯦꯗ ꯑꯩꯅ ꯉꯁꯥꯏ ꯑꯌꯨꯛ ꯂꯥꯛꯄꯗ ꯅꯨꯡꯊꯤꯟ ꯋꯥꯏ ꯆꯥꯅꯕ ꯈꯔ ꯄꯣꯔꯛꯄꯅꯦ ꯏꯇꯥꯎ ꯈꯨꯅꯨꯅ ꯍꯥꯡꯗꯣꯛꯑꯒ ꯌꯦꯡꯒꯦꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯦꯔ ꯀ꯭ꯋꯥꯛꯃꯩꯃꯣ ꯀꯩꯗꯧ ꯍꯥꯡꯗꯣꯛ ꯌꯦꯡꯗꯣꯏꯅꯣꯗ ꯏꯆꯝ ꯆꯝꯅ ꯁꯨꯝ ꯍꯪꯕꯅꯤꯗ ꯍꯣꯏ ꯍꯣꯏ ꯏꯇꯥꯎ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯆꯠꯂꯣ ꯆꯠꯂꯣ ꯍꯌꯦꯡ ꯉꯟꯇꯥ ꯂꯥꯛꯎꯀꯣ ꯀ꯭ꯋꯥꯛꯃꯩꯃꯣ ꯀꯩꯗꯧꯔꯒꯦ ꯉꯁꯤꯗꯤ ꯃꯊꯥ ꯌꯥꯝ ꯁꯥꯅ ꯎꯏꯅ ꯃꯗꯨꯒꯤ ꯈꯨꯅꯨꯗꯨ ꯄꯨꯔꯥ ꯕꯦꯔꯥꯅꯦꯃꯤ ꯑꯩꯅ ꯌꯨꯝ ꯍꯜꯂꯝꯗꯥꯏꯗꯨꯗ ꯑꯩ ꯈꯥꯎꯗ ꯌꯥꯎꯔꯤꯗꯣ ꯀꯔꯤꯅꯣ ꯑꯃꯨꯛ ꯍꯪꯉꯛꯏꯅꯦꯃꯤ ꯅꯪꯒꯤ ꯑꯩꯅ ꯄꯨꯡꯗꯣꯟ ꯈꯔ ꯍꯨꯔꯥꯜꯂꯛꯄꯗꯣ ꯐꯥꯒꯦ ꯈꯤꯇꯪ ꯉꯥꯏꯔꯝꯃꯦꯃꯤ ꯁꯦꯁꯦ ꯄꯨꯡꯗꯣꯟꯁꯦ ꯁꯤꯗ ꯂꯩꯔꯁꯦ ꯑꯗꯨꯒ ꯂꯨꯄꯥ 100 ꯄꯥꯏꯁꯜꯂꯣ ꯂꯨꯄꯥ 100 ꯃꯁꯤꯒꯤ ꯂꯨꯄꯥ 100ꯁꯤꯅ ꯀꯗꯥꯏꯗꯒꯤ ꯐꯪꯉꯛꯏꯕ ꯅꯪꯗꯤ ꯑꯣ ꯑꯗꯨꯔꯣ ꯈꯨꯅꯨꯗꯨꯅꯅꯦ ꯄꯨꯡꯗꯣꯟꯒꯤ ꯐꯥꯔꯝꯗ ꯂꯩꯇ꯭ꯔꯤꯉꯩꯗ ꯇꯦꯅꯋꯥ ꯑꯃ ꯄꯨꯡꯗꯣꯟ ꯂꯩꯒꯦꯅ ꯂꯥꯛꯑꯝꯃꯦ ꯑꯩꯅ ꯐꯥꯔꯝꯗꯨꯒꯤ ꯃꯄꯨ ꯁꯥꯖꯤꯟꯅꯔꯒꯅꯦ ꯂꯨꯄꯥ 100ꯒꯤ ꯄꯨꯡꯗꯣꯟ ꯌꯣꯟꯊꯣꯛꯈꯤꯕ ꯑꯗꯨꯒꯤ ꯐꯪꯕ ꯂꯨꯄꯥ 100ꯅꯦ ꯁꯦ ꯄꯥꯏꯁꯜꯂꯣ ꯀ꯭ꯋꯥꯛꯃꯩꯃꯣ ꯃꯁꯤꯒꯤ ꯊꯕꯛꯁꯤꯗꯤ ꯅꯪ ꯌꯥꯝ ꯆꯥꯟꯅꯔꯦꯍꯦ ꯍꯌꯦꯡꯁꯨ ꯉꯁꯤꯒꯤ ꯁꯨꯃꯥꯏꯅ ꯄꯨꯡꯗꯣꯟꯒ ꯄꯩꯁꯥꯒ ꯄꯨꯔꯛꯀꯗꯣꯏ ꯅꯠꯇ꯭ꯔꯣ ꯀ꯭ꯋꯥꯛ ꯑꯉꯧꯕꯤ ꯅꯪ ꯑꯝꯇ ꯉꯥꯏꯍꯧ ꯀꯩꯗꯧꯔꯒꯦ ꯑꯩꯁꯦ ꯀ꯭ꯋꯥꯛ ꯃꯩꯃꯨꯅꯦꯃꯤ ꯑꯩꯅ ꯄꯨꯡꯗꯣꯟꯒꯤ ꯐꯥꯔꯝꯗꯨꯗ ꯊꯕꯛ ꯇꯧꯔꯛꯏꯁꯦ ꯅꯨꯃꯤꯠ 2-3 ꯈꯛꯇ ꯉꯥꯏꯔꯤꯌꯦ ꯅꯣꯡ 2 ꯈꯛꯇ ꯉꯥꯏꯈꯣ ꯃꯗꯨꯒꯤ ꯈꯨꯅꯨꯗꯨꯁꯨ ꯌꯥꯎꯅ ꯌꯣꯟꯊꯣꯛꯈꯤꯗꯣꯏꯅꯦ ꯀ꯭ꯋꯥꯛꯃꯩꯃꯣ ꯐꯔꯦꯁꯦ ꯇꯨꯝꯅꯕ ꯇꯧꯔꯁꯦ ꯅꯪ ꯌꯥꯝ ꯋꯥꯔꯝꯃꯅꯤ ꯍꯌꯦꯡ ꯑꯃꯨꯛ ꯊꯕꯛ ꯆꯠꯇꯣꯏ ꯂꯩꯕꯅꯤꯅꯅꯦ ꯄꯣꯊꯥꯔꯁꯦ
ꯀꯣꯛ ꯃꯥꯏꯃꯨ ꯅꯪ ꯉꯁꯤ ꯄꯨꯡꯗꯣꯟ ꯐꯥꯝꯗ ꯆꯠꯇꯣꯏꯅꯤꯅ ꯑꯩꯁꯨ ꯌꯥꯎꯔꯛꯀꯦꯅ ꯑꯁ ꯑꯃꯨꯛꯇ ꯉꯥꯏꯈꯣꯗ ꯑꯉꯧꯕꯤ ꯑꯩꯅ ꯈꯔ ꯍꯨꯔꯥꯜꯂꯛꯏꯁꯦ ꯁꯤꯅ ꯐꯠꯇ꯭ꯔꯣ ꯅꯪ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯅꯪꯁꯨ ꯑꯃꯨꯛ ꯄꯨꯡꯗꯣꯟ ꯍꯨꯔꯥꯟꯕ ꯌꯥꯎꯒꯦ ꯍꯥꯏꯖꯤꯜꯂꯛꯀꯅꯤ 이반이 짱 후랄라디 쿠누드나 찡내러 오이드로 ꯀ꯭ꯋꯥꯛ ꯃꯥꯏꯃꯨ ꯈꯨꯅꯨꯗꯨꯅ ꯀꯩꯁꯨ ꯈꯪꯉꯣꯏꯅ ꯃꯥꯗꯤ ꯑꯣꯏꯅ ꯍꯔꯥꯎꯒꯗꯣꯏꯅꯤ ꯇꯣꯂꯣꯞ ꯑꯃꯈꯛꯇꯪꯅ ꯃꯤꯑꯣꯏ ꯑꯅꯤ ꯊꯕꯛ ꯁꯨꯕ ꯂꯥꯛꯑꯦꯅ ꯀ꯭ꯋꯥꯛꯃꯩꯃꯨ ꯀꯩꯗꯧꯔꯦ ꯉꯁꯤ ꯅꯪ ꯂꯥꯛꯄꯗ ꯊꯦꯡꯉꯛꯏꯁꯤꯅ ꯑꯗꯣ ꯀꯅꯥꯅꯣ ꯅꯪꯒ ꯂꯥꯛꯃꯤꯟꯅꯔꯤꯁꯤꯕꯣ ꯏꯇꯥꯎ ꯈꯨꯅꯨ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯗꯣꯛꯈꯔꯦ ꯁꯥꯎ ꯌꯥꯗꯦ ꯑꯗꯣ ꯃꯥꯁꯦ ꯑꯉꯧꯕꯤ ꯀꯧꯋꯦ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯏꯇꯥꯎ ꯈꯨꯅꯨ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯑꯩꯗꯤ ꯇꯣꯂꯣꯞ ꯂꯧꯔꯣꯏꯌꯦ ꯑꯩꯈꯣꯏ ꯀ꯭ꯋꯥꯛ ꯃꯥꯏꯃꯨꯒꯤ ꯃꯇꯦꯡ ꯁꯨꯝ ꯄꯥꯡꯕ ꯂꯥꯛꯄꯅꯦ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯕꯥꯅꯤ ꯄꯨꯡꯗꯣꯟ ꯑꯃꯨꯟꯕꯒꯩꯅꯦ ꯍꯦꯛꯂꯒ ꯊꯨꯝꯃꯣꯛꯁꯤꯗ ꯍꯥꯞꯄꯝꯃꯨ ꯑꯩ ꯅꯣꯏ ꯂꯥꯛꯄ ꯉꯥꯏꯔꯝꯕꯅꯦ ꯅꯣꯏ ꯂꯥꯛꯑꯕꯅꯤꯅ ꯑꯩ ꯊꯕꯛ ꯆꯠꯊꯣꯛꯈꯤꯒꯦ ꯑꯩ ꯍꯜꯂꯛꯄꯗꯅꯦ ꯊꯕꯛ ꯃꯌꯥꯝ ꯂꯣꯏ ꯂꯣꯏꯁꯜꯂꯝꯃꯨꯀꯣ ꯍꯥꯏꯒꯨꯝꯅ ꯈꯨꯅꯨꯗꯣ ꯌꯥꯝ ꯍꯩꯅꯦ ꯄꯨꯡꯗꯣꯟ ꯑꯃꯨꯟꯕꯒ ꯍꯦꯛꯑꯒ ꯄꯣꯂꯥꯡꯁꯤꯗ ꯍꯥꯞꯆꯜꯂꯣ ꯀꯥꯏꯅ ꯄꯣꯂꯥꯡꯁꯤꯗ ꯄꯨꯡꯗꯣꯟ ꯑꯃꯨꯟꯕꯁꯦ ꯍꯥꯞꯇ꯭ꯔꯤꯉꯩꯗ ꯑꯩꯒꯤ ꯆꯈꯥꯎꯁꯤꯗ ꯍꯥꯟꯅ ꯍꯥꯞꯆꯜꯍꯧꯈꯤꯒꯦ ꯀ꯭ꯋꯥꯛ ꯃꯥꯏꯃꯨ ꯑꯩꯅ ꯉꯔꯥꯡ ꯅꯉꯣꯟꯗꯒꯤ ꯂꯩꯕ ꯄꯨꯡꯗꯣꯟ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯏꯅꯦ ꯑꯗꯣ ꯉꯁꯤꯗꯤ ꯅꯪꯒꯤ ꯄꯨꯡꯗꯣꯟꯁꯦ ꯈꯔ ꯌꯥꯝ ꯂꯧꯒꯦꯀꯣ ꯍꯣꯏ ꯂꯧꯋꯣ ꯂꯧꯋꯣ ꯀꯦꯖꯤ ꯀꯌꯥ ꯂꯧꯒꯦ ꯍꯥꯏꯅꯣ ꯁꯣꯝꯗꯤ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯉꯔꯥꯡꯗꯤ ꯄꯨꯡꯗꯣꯟꯒꯤ ꯐꯥꯝꯁꯤꯗ ꯂꯩꯕ ꯎꯗꯦꯅ ꯇꯦꯅꯋꯥ ꯑꯩ ꯄꯨꯡꯗꯣꯟ ꯐꯥꯝꯁꯤꯒꯤ ꯃꯄꯨꯅꯦ ꯃꯁꯤꯗ ꯍꯧꯔꯤꯕ ꯄꯨꯡꯗꯣꯟ ꯄꯥꯝꯕꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯥꯅ ꯊꯥꯔꯝꯕ ꯉꯥꯛꯇꯅꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯉꯔꯥꯡꯗꯤ ꯑꯩ ꯂꯨꯄꯥ 100ꯒꯤ ꯂꯧꯕꯅꯦ ꯉꯁꯤꯗꯤ 150ꯒꯤ ꯑꯣꯏꯅ ꯄꯤꯕꯤꯔꯛꯑꯣ ꯑꯗꯣ ꯉꯁꯤꯗꯤ 150ꯒꯤ ꯂꯧꯗꯣꯏꯅꯤꯅ ꯄꯨꯡꯗꯣꯟ ꯈꯔ ꯍꯥꯞꯄꯤꯔꯛꯄ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯍꯣꯏ ꯅꯪ ꯄꯨꯡꯗꯣꯟꯁꯤꯡꯁꯦ ꯁꯠ ꯊꯨꯅ ꯂꯧꯔꯣ ꯂꯥꯛꯑꯣ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯎꯆꯦꯛꯁꯤꯡꯁꯤꯅ ꯂꯣꯏꯅ ꯂꯥꯛꯑꯒ ꯂꯧꯔꯅꯤ ꯇꯦꯅꯋꯥ ꯅꯪ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯀꯗꯥꯏꯗꯒꯤꯅꯣ ꯅꯪꯅ ꯃꯁꯤꯒꯤ ꯄꯨꯡꯗꯣꯟꯁꯦ ꯄꯣꯔꯛꯏꯕꯁꯦ ꯏꯇꯥꯎ ꯈꯨꯅꯨ ꯃꯁꯤꯒꯤ ꯄꯨꯡꯗꯣꯟ ꯑꯁꯤ ꯑꯩꯅ ꯄꯨꯡꯗꯣꯟꯒꯤ ꯐꯥꯝ ꯑꯃꯗꯒꯤ ꯂꯩꯔꯛꯄꯅꯦ ꯄꯨꯡꯗꯣꯟ ꯐꯥꯝꯗ ꯂꯩꯔꯛꯄꯅꯦꯕ ꯃꯁꯤꯒꯤ ꯄꯨꯡꯗꯣꯟꯁꯤꯗꯤ ꯑꯩꯒꯤ ꯄꯨꯡꯗꯣꯟꯗꯤ ꯌꯥꯝ ꯃꯥꯟꯈ꯭ꯔꯦꯗ ꯑꯗꯣ ꯃꯗꯨꯒꯤ ꯐꯥꯝꯒꯤ ꯃꯐꯝꯗꯣ ꯑꯩꯉꯣꯟꯗ ꯑꯝꯇ ꯇꯥꯛꯄꯤꯒꯦꯔꯥ ꯍꯣꯏ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯇꯥꯎ ꯂꯥꯛ ꯆꯧꯁꯤ ꯂꯥꯛ ꯑꯩ ꯇꯥꯛꯄꯤꯒꯦ ꯇꯣ ꯏꯇꯥꯎ ꯈꯨꯅꯨ ꯃꯁꯤꯒꯤ ꯀ꯭ꯋꯥꯛ ꯃꯇꯩ ꯃꯅꯥꯎꯁꯤꯅꯤ ꯁꯤ ꯐꯥꯝꯁꯤꯒꯤ ꯃꯄꯨꯁꯦ ꯃꯣꯏꯗꯒꯤꯅꯦ ꯑꯩꯅ ꯁꯤꯒꯤ ꯄꯨꯡꯗꯣꯟꯁꯦ ꯂꯩꯔꯛꯏꯁꯦ ꯂꯨꯄꯥ 150ꯒꯤ ꯂꯩꯔꯛꯄꯅꯦ ꯑꯗꯨꯒ ꯉꯔꯥꯡꯅ ꯂꯨꯄꯥ 100ꯒꯤ ꯂꯩꯌꯦ ꯃꯣꯏꯗꯒꯤ ꯎꯆꯦꯛ ꯃꯌꯥꯝꯅꯗꯤ ꯌꯥꯝ ꯍꯥꯏꯅꯕꯅꯦ ꯀ꯭ꯋꯥꯛꯁꯤꯡꯁꯦ ꯃꯕꯨꯛꯆꯦꯜ ꯌꯥꯝ ꯐꯠꯇꯕꯅꯤ ꯅꯣꯏꯁꯤꯡꯁꯦ ꯑꯩꯒꯤ ꯐꯥꯝꯁꯤꯗ ꯊꯕꯛ ꯁꯨꯍꯜꯂꯣꯅꯣꯅ ꯑꯗꯨꯒ ꯅꯣꯏꯅ ꯑꯩꯒꯤ ꯇꯨꯡꯗ ꯑꯩꯒꯤ ꯄꯨꯡꯗꯣꯟ ꯍꯨꯔꯥꯜꯂꯒ ꯌꯣꯜꯂꯝꯕ ꯏꯇꯥꯎ ꯈꯨꯅꯨ ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨꯕ ꯑꯩꯗꯤ ꯀꯔꯤꯃꯠꯇ ꯈꯪꯗꯤꯌꯦ ꯉꯁꯤꯅ ꯑꯍꯥꯟꯕ ꯂꯥꯛꯄꯅꯦ ꯏꯇꯥꯎ ꯈꯨꯅꯨꯅ ꯐꯥꯗ ꯌꯥꯗꯦ ꯍꯥꯏꯔꯒꯅ ꯀꯣꯛ ꯃꯥꯏꯃꯨꯁꯦ ꯍꯥꯟꯅ ꯐꯥꯕꯤꯔꯣ ꯅꯕꯥꯅꯤꯅꯅꯦ ꯑꯩꯒꯤ ꯄꯨꯡꯗꯣꯟꯒꯤ ꯐꯥꯝꯁꯤꯗꯒꯤ ꯍꯨꯔꯥꯜꯂꯒ ꯆꯥꯈꯤꯕ ꯄꯨꯡꯗꯣꯟ ꯃꯌꯥꯝ ꯍꯨꯔꯥꯜꯂꯒ ꯌꯣꯟꯊꯣꯛꯈꯤꯕ ꯄꯨꯡꯗꯣꯟ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯍꯨꯠꯇꯅꯦ ꯊꯕꯛ ꯂꯣꯏꯅ ꯁꯨꯍꯟꯒꯅꯤ ꯃꯗꯨ ꯃꯌꯥꯝꯗꯣ ꯍꯟꯖꯤꯟꯗ꯭ꯔꯤꯐꯥꯎ ꯅꯣꯏ ꯌꯨꯝꯗꯒ ꯑꯝꯇ ꯆꯠꯍꯜꯂꯣꯏ ꯊꯕꯛ ꯁꯨꯍꯜꯂꯒ ꯊꯝꯗꯣꯔꯤꯕꯅꯤ ꯏꯆꯥ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯥꯔꯇꯨꯟꯒꯤ ꯋꯥꯔꯤ ꯑꯁꯦ ꯂꯦꯞꯇꯅ ꯄꯨꯊꯣꯛꯄ ꯉꯝꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯖꯤꯄꯦꯗ ꯂꯨꯄꯥ 5 ꯑꯣꯏꯔꯁꯨ ꯈꯔ ꯀꯥꯞꯄꯤꯔꯛꯎ ꯏꯆꯥ ꯃꯌꯥꯝꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯎꯅꯔꯁꯤ